Miss TV Ming Tabir Singbo, Tam Kumanarana, Taranok Sorena, Kunumzeri, Lunana, Nasigi, Morobo Pau, Tijeri. Government Asina Toriba Tabak Singasida, Soybe Lebadi, Soybe Putokuna Tak Lebadi, Lenga Asitadok Gehaina, Simister N. Biren High Crate. Library and Information Center Kaksingna State Kitak to Pangtopa Mathematics, English, Science, Samadi, Social Science subject singi competition da Makok Matang Tarpa Singda Mana Yentokre Yumsarol Enterprise na Putokpa Iodized Salt Manipuri Katil Singda Yentokre Loinana Los Angeles ta Lama Isak put Sikiba Migi Masing Tarak Taruk Sukre Mapung Pau, no we say. Horpum later mean to Tabak Amata Mai Park Mangamloy, I koi Horpum Ikoina, Gautok Pasum de Haina, Simister Noctobum Birena from Locre. Wapam saying as state level Gaan Ngai Celebration Committee 2025 Sinduna, Savarban Ramsey, Kabui Kunda, Manipur, Assam Amadi, Nagaland, the Maru Oina, Pangtok Nariba, Jalarong tribes singi, Quiding Java, Gaan Ngai Kumpiga, Marinana, Simister na Fondo Kivani. Thromaduda Manipuri Minister Nongthobum Biren, Power Minister Thonazam Bishwajit, Water Resources Minister Angbo Niumai, Paswa Sigi, MLA Sapam Kunji Kesor Elais Keba, Wankai Sigi MLA Tangzam Arun Kumar Amadi Kaksing Sigi MLA, Malambum Ramesong Namatang Sitna, Sip Gates, Preston Amadi Guest of Honor Sing, Wakibagan Lonana, Nungba Sigi MLA D, Gangmai Amadi, Tamalong Sigi MLA, Zhang Hemlung Pamaina Hosoina Suryaki. Simister Biran Makata than High Gaan Ngai Nalakpada Manipur Natana Awang Nopok Tangba State Singda Ladyba Miamda Gaan Ngai Kumhi Nalakpada Yai proposal P. Matang Sahida de Asigumba Kumay State level Takta Pangtokpa Oivana Sangai Ethnic Park to Oina Pangtok Nabahona say Gaan Ngai Hydra Kumay say Tabakwana Surava Matung Anova Sahina Lakpada Lamdam Adugi. Miam Tangdu Laitana Nungai Harau Tayamna Pangtok Pakumay Amani Loinana Horpam Laitaba Minuta would Tabak Amata Mai Pak Pangamloy, Ikoi Horpam Ikoina Kautok Sumde, Ikoi Mirina Ikoi Horpam Heke Kautok Pagum Torikli Amade, Government Asina Toriba, Tabak Singasida Assoiba, Laibadi Assoiba do Putokuna Tak Labadi, Lega Asi Tadok Sage. Mama ngai puarida kabui salang mai bagi matam dagi hoduna aikoi amato ina punduna laki adum oina mak ngasi phawda kabui salang mai bagi maramda thijinba amata leite loinana haipu janong miamna criminal amani haina longramba do ngasidi mahakpu miamna lusingba amagumna latliba karigino masi matam na purokba aduna ni haina su semester na makhata na phongdoke sibu phajna hingkal halaiba do state ki function oina Laptop was here, I know the poor Korean man, whenever man we am Java contribution lowy. Once again, I have the Dharma Mamana Pama Sasano, but Aduboki forefather. I Howard Pump, I could get somebody launch it, Madudi Akoi, Nana Tamadabni, Taminasi Madugino, Matampuna Makoi, Sarkase, Nakoi, Lemon Nagani, had what Punkazitam Zarga. State level Kabui Gaan Ngai 2025 ki thoramasi Kabui Union Manipur nasu GFB Virod Region Bairo Internet Gangmai Enterprises ki khusanna sinduna Singphu Tarapokpi Kabui Kailong Bisnupur district tasu ngasi pangthokre aikhoina isil inaw oibagi mari adu nixing nabaga loinana isil inaw gi mari ngaktuna thamlagadi apunbagi saktam ngakpa irai lain ngamgani haina Manipur lenga ki Education Law and Legislative Affairs Minister Thonazam Basant Kumara phongdokre thomduda Manipur lenga ki Education Law and Legislative Affairs Minister Thonazam Basant Kumar Kabui Union Manipur ki President Dr. Hira Kabui Tourism Department ki Director W. Ibol Federation of Haumi ki President Sapamza Zadumni USM ki President YK Dhiren IPSA ki President Vise IPA ki President KH Samrendro IPOM ki General Secretary Marangthem Rakesh United Protection Committee Namboli Convener Thoksom Netaji Kabui Customary Council Manipur ki President K Gaumi Kabuina Athoiba Mithungeng Sing Oina Saruk Yaki
थोरमगा मरी लेना मिनिस्टर बसंत कुमार फोंदोखिबदा मैतै अमदि कबुई थादोकनबा याद्रबा येलहौ फुरुपनि मसिन मनाउनि थोकलिबा इरांग असिदसु कबुई सिंगना इंथत तपथनबा अचौबा मतेंग बांगली मरमसिना कबुई जाति की कुमई गानगाई कुमईना लाकपदा लमदम सिदा थोकलिबा इरांग असि लोइखिदना इंग सिगना महौसागी फिबमदा हंजिनबा ओइरसनो पाउमिसिना हंगबा वहांगी पाखुमदा मिनिस्टर मखा ताखिबदा महाग मिनिस्टर ओइबसु नंबोल एसी की एमएलए नि मरमसिना लेम पोकपम यावना एसी एसी की लंबी खुदिंगमक मतमगा सुनबा मोंगदा सेमगनि हाइके थोमदुदा कबुई जातिना ताइबंग सेमबीबा मपुदा मई निदुना खुंदाबा हौरकपा निंगसिंगदुना मैबा सिंगदुना मई लौरबा मतुंग थोरम हौदोखि लोइनना युपाल लांखे प्रोग्राम हापे अदु कोई गिदी नंबोल केंद्र की एमएलए ने आइनो ओरिसे पर्टिकुलर एरिया मगे अदु की अदागी हाइबलाइटी आइगी वखलंदा पुन्ना पुला हुजिक लंबी सेमबा होरे सेम दबा तैसी मांग साली लंबी सिसु सेमगो दौरिनी लेम पोकंग सु सेमगनी लोइना नंबोल केंद्र की लेरिबा लंबी थोंग लोइना फजना सेमगनी हाना प्रोग्राम दसो हापबनी असिमे आनै लाउतोकचर गान ngai kumai ase Imphal East ki sombung dugai pangjang khul dasu khul asigi pakhang phana sindna pangthoki thormaduda lamlai SC MLA K Sibumza sombung Jila Parishad member Junam Ibhol LS Ibungo sombung GP gi chairperson N Dhaneshwar khulgi khunbu Maiten Rongmai khulgi ahal khoidum kamai Joy Rongmai रुंगाई फुंग गोनमई न सिंगबना सरुक याखी बसिंग गान ngai ga mari lenana khudol posting pinaki thormaduda MLA case ibom chana lamlai esida MLA ga saminaba yaba jila parishad member pradhan ward member sing team ama sarga man ngamba level da sakot thorang kaya paikatli miyamna mikhalda mihut oina ona tainana khanjil luraga miyamga mihut singa sahi manga lapthok naraga लेबदु थोक्तनबा हौजिक तौरिबा साखोट थौरांग असि येंगलगा अचुंबा मियोइदा भोट पिबियु बीजेपी की टिकट तगी मिखल थेंगनखरबसु मिखल माइ पाकलबनिना पार्टी की खेनबा थमदना थबक तौदुना लागली मियामनसु भोट थाददबा थिदना तौबा याबा थबक सिंग तौननबा होनमिनसि हाइके बोर्ड ऑफ Secondary Education Manipur Pangtokpa High School Living Certificate Examination 2025 da saruk yagadaba mairoi sing khaktagi oina Library Information Center kaksing na sindana sahi khudingi Mathematics English Science amadi Social Science subject ki oina Pangtokpa State Level Competitive Examination gi makok mathang takraba singi mana sing asi lanthokre kaksing Phongspat laikai da leiba Library Information Center kaksing gi mipun sangda pangthokiba mana lanthokpagi thoramda Professor N. Rajmohan Hana DM University के Vice Chancellor ना अथोइबा मिथुंग M. Kunjakeshwar Vice President Library Information Center N. Nopur Social Worker अमसुंग KS Samkeshwar Social Worker अमसुंग Prize Sponsor ना थोर मपुसिंग वैना सरुक याकी तोंगान बा subject Mathematics English Science अमदी Social Science दा पांगथोकिबा 19th Mang Lambam Achou Singh Memorial Competitive Examination in English for Class 10 da Mahiroi Sani ga Taraga Nipan 16th State Level Sandra Gulab Memorial Mathematics Competition for Class 10 da Mahiroi Samaga Marfu Taret 7th Mang Lambam Bimol Memorial Competitive Examination in Science for Class 10 da Mahiroi Sani ga Subna Manga Amasung 3rd State Level Naurem Sampha and Achowi Memorial Competitive Examination in Social Science for Class 10 da Mahiroi Sani ga Tarana saruk yadana pangthokhiba examination aduda makok taduna mana phanglakhraba sing adudi English subject da S Pretty Kaksing Public School na ahanba and PR English School na ani suba amasung S Yaipabi Martin Grammar School Kaksing na hum suba mana phangki Mathematics subject ki oina TS Alba Martin Grammar School na ahanba and Priyadarsini PR English School na ani suba amasung Arifa Maibam Martin Grammar School na ahum suba mana phangki Science subject ki oina Milnar Moirangthem Kaksing Public School na ahanba Arifa Maibam Martin Grammar School na ani suba amasung S Yaipabi Martin Grammar School na ahum suba mana phangki Social Science subject ki oina Milnar Moirangthem Kaksing Public School na ahanba S Yaipabi Martin Grammar School na ani suba amasung N Malem Sana
PR English School na ahum suba mana fangki overall ki toffer oina Milner Malang Tem Kaksing Public School na ahanba A Yaipabi Martin Grammar School na anisuba amasung S Pretty Kaksing Public School na ahum subagi mana fangki ngasigi thom aduda National Youth Day gi saruk ama oina Professor N Rajmon hana Dem University gi Vice Chancellor orambana Mairoi Singda pungning thawat pagi wafam sing phongdokhibaga loinana Dr. N Bobby amasung Dr. Y Sevaswari Anina Library Information Center da kalakpa projector amasu sinaba hauke Students Youth of Kangai Pang Sindurang ngasi Kaksing Bazar da Social Service ama pangthokre Higher Social Service asida organization asigi member Nifurom amade Kaksing Bazar Business Welfare Association Kaksing Municipal Council gi member sing amade Kaksing Kaitel Phambi ima sing punna pangthok minakibani Social Service asigi mari leinana Social Students Youth of Kangai Faki Executive amana phongdok bada haukiba sahi lising ga sumna kun mari gi July 13 tagi Manipur gi Mairoi amadi naha sing semkhiba Students Youth of Kangai Park haina mingthonba organization asina ngasi miyamda lamdam si luna na thamnaba amadi Mairoi sing gi yaiphanaba pandamda sangsilakliba thabak thoram sing torpada lamdam si gi miyam punamakna saruk yamina sei haike Manipur Masana Mapung Oiba Todang Loba Hanba Oina Imphal Iski Pangai Yangdong de Leba Yumsarol Enterprises na Putokpa Iodized Salt Yumsarol Salt Ngasidagi Lamdam Asigi Miamda Pangan Kre Ngasigi Miamda Saktabgi Thorum Oina Sumang Lila Amadi Manipur Film gi Artist Kayana Konaman Kaitel Tawal Kaitel Wangjin Kaitel Kaksing Kaitel Nambol Kaiteng Bisnupur Kaitel Ningthau Khong Kaitel Moirang Kaitel na Singba Kaitel Phamni Bisingda KG Amamamgi Thum Packet Amamam Yentoki Nasigoina Thum KG Lising Mangarom Yentoki Thrum Aduda Saruk Yakiba Artist Singi Maikaitigi Phongdok Rakpada Nomada Sang Drabaya Draba Chinjak Singi Manungda Amo Oiriba Thum Mase Mapalamdagi Pusilaklaga Sanariba Ngaktani Mapali Company na Thajilakliba Thum Mase Mapalamgi Lalon Basingna Yoningba Mamla Yonduna Miamda Awaba Piri Mapalda Putokpa Oirigasu Lamdam Masid gi mioi amana mapung oiba thodang loduna puthokliba Yumsar Salt atai company singna puthokliba ga jab manaba amadi mamalna atai dagi hongba thum makhalni lamdam asigi miyamna pothok asibu sogot piduna nomgi sang dabya dar problem sing lamdam asigi mioina pijabagi paijabagi ihoda sogot piu haiba phongdok narki Akhil Bharatiya Vidyarthi Parishad Manipur Unit na ngasi Swami Vivekananda gi mapuk numit National Youth Day ga mari lenana Students for Seva haiba team da Indoor Stadium Kaksing gi relief camp ta laiba Mairoi Singda book column pencil eraser na singba relief camp asigi di laiba managing committee ga kusam naraga yanthokre Kangpokpi district ke Lungiram village da Mulai Kuki village ki mioi sing laktuna liangmai naga nupi ama puram badanatana yumpham semba thingkhibagi wahodagi Makhan village area da Kuki sing makhata na sat Kuki sing mathakta satharakpa matam kaktaba total shutdown ngasiga numit mangani sukhrai Kumja lising ani sumna kulumdogi me ahumgi Manipur irang matungda Kuki singna Kangpokpi amadi leimakhong samnabagi khwaidagi maru oiriba sanram lambi asida liangmai naga furup na sathariba total shutdown asi masing yamlaba miyamna thoraktuna lambi thingli shutdown asi mapung phananaba Makhan village ki tongan ba mafam singda liangmai nupa amadi nupi kyana ayuk numidang khaidana lambi mayai da thoktuna Tingli, Tatuna Tingli, Panbayabadi Tasiki Nipanda, Tokiba, Todok, Aduga Mari Lenana, Liangmai Naga Singna Kauriba, Matam Kakta was shut down a say, Kuki Singna, Land Krehaina, Hajadriba Power Satagani, Karigumba, Singukta Tarabadi, Numitra Mana Gimanunda, Konsakul
गी एरिया लेरिबा कुकी सिंह मफम अदु थादोक्तुना सटखिगदबनी हाइना लाउथोकपा लेख्रबनी अदुबु कुकी सिंह माइकैदगी ल्याङमै सिंह सिरिबा मराल अदु यिंफम याउदे हाइना फोंदोखिबा लेख्रबनी ओरेक्लिबा फिल्म असिदा कांगपोकपि डिस्ट्रिक्ट की डीसी ना ngarang order ama thoktuna khongsa khul amadi lailon khul kuki khul gi area da matam kaktaba curfew thamjin khibasu leiribani aikhoina matam amada kanbi khiba mapandagi sangsi lakhiba makhoina aikhoida amuk onsinduna lan sathraklibani lan asi thengnadaba yaroi lan mai pakse haibadi aikhoigi semilon phagathanba mahi masing ningthina tamhanba amasung mayai ka bachinjak maru phangna muthatpa mathau tai haina Imphal West ki Jila Parishad ki chairperson Laisram Bobina phongdrokli mai Imphal Assembly constituency amadi Hianglam Assembly constituency anigi manung chanbada leiba phawbak chaw Sengmaijing khunau Komla khong konuma amadi Hiang khong phawba gi manung da leiba maitei amadi maitei pangal anigi apun balup ama oiriba Peace and Integrity Coordinating Committee Peacock mayai loisangi ahanba mapok numit thoram gi athoiba mithung oina saruk yaduna wafamasi bobina phongdokhibani bobina makha taduna hai aikhoina aikhoigi semilon swatharaba saba thakpa ningthina phangdraba lan kramna thengnaba ngamgani aikhoina semilen su phagatnaba honagadabani adugi su mathakta aikhoigi angang sing mahi ningthina tamhanduna competitive exam kaya thanduna matik saba mi su hengadabani lan tawi haiduna mahi tamhaudrabadi tungi aikhoigi mirol lekha tar kadoribani aduga aikhoigi naha sing mayai kaba nisagi ipaktagi kannabasu mayai kaba chinjak muthatnaba honagadabani hainasu phongdoki first foundation day celebration gi thoramduda athoibe mithunglen da Imphal West ki Jila Parishad ki chairperson Laisram Bobby Devi thoram mapuda MD Usman Gani Bay President Peacock amasung Dr. Elangam Amit Kumar Social Worker Kasing District Jila Parishad ki chairperson Elangam Surendro amadi atei atopa masak naibe miyo kyasu saruk yakhi ngasigi thoram aduda Manipur thokliba kaunuk ki irang asida Manipur gi ngamkhai ngangna honabada thawai katkraba athobasing mafamda ikai khumna utpoina minute ani tumina leppa amasung tangdu leitaba amasung amato oibagi listing na punna leminaba haibagi apunbagi wasaksu lawminaki fataba khana magi drugs tu khangba ngamnaba atopada lana landarakpa atopa minsam sinar kanda community ani da lein banung sinaba se communal right thokna banung sinada de sinba ke de yaroi ha se ina hajeni Numitra man suma satagdawa few non-residents grassroots foundation cricket coaching camp ngasigi dagi and Tomso Higher Secondary School mayang Imphal ground da MNCA and RNE Foundation sindana hodokre thramadra maniko gi chairman MLA K Robindrona athoiba mithunglen SDPO MIPS Tongbram Bimol San na akhanaba mithunglen amadi All Manipur Cricket Association ki president Thanauzam Mirabai na thormapu oike lenga ki mayapta kukising na horiba irang asida makhoina pamliba separate administration adu pithokhrabadi nongan da santi lakani adubu madugi santi adu lamdam masigi khundariba yahlomi miyamna pamba waroisin aba oirgadra haibasi khantharaga thabak tawminasi haina lamlai AC gi MLA case ibom chana phongdokre wafamasi Imphal East ki pungdongbam gram panchayat ki manungda tongan ba scheme gi makhada paikhatliba thabak sing yengsinbaga mari lenana mahangna phongdokhibani Khongchat aduda Pungdongbam GP gi ward number 2 da sariba cement concrete road ani ward number 3 da leirak ani ward number 4 da sekta makha lekai da drain ama ward number 5 sekta me lekai gi drain amadi loksang khong da turel ising labuk ta ising pina ba sem liba drain sing yengsin ki sengut sagelba sing yengsilaba matung da loksang khong community hall da pangthokpa mifam amada MLA ibom chana phongdokhibada kanagumba miyo emadi political party kharna hojik leiba lengak asina tawriba afaba thabak punamak kupsinduna thamlaga phattaba tahanaba kanna sinduna leiri hojik leiriba lan asi
BJP lengakna namduna lehenba warisin purokpa ngamdaba oina uhannaba honaba opposition party asi maribak nuksibani haiba yaroi hojik lariba lan asi kukina pamliba separate administration pithok khraba ain kaina sanglakpa mitop sing legislation haina mitop khandokpagi thabak toklaba drug pusilakpa amadi popi thariba sing khangsinadana leirabadi tangdu leitaba porokpa ngamgani adubu madugi thabak adudi yellow mi amatana yagadaba thabak natte phim asi congress na su warisin porokpa ngamloi hunaduna leibagi mahutta leiba lengak asida pangal thona hapdaga lanasi mai paknaba honaraga aikoina pamliba manipura du wainaba honasi haiki February ki tang trying to pangthuk kadoriba All Manipur United Clubs Organization amuko gi kuthagani thoi suba foundation day gi mangoinana amuko na mathang sathrakpa miyam gi oiba thabak singi manungda ama oina ngasi amuko na Kachin District Polo Association da sagol mari mateng pangkhre Kachin District Polo Association ga sagol mari khusinabagi asamba thoramda amuko gi president Fairuzam Nando Luang, Vice President MM Thambo, KSS Rajan Maitai, Secretary General Pratap Lesang Them, Secretary Finance Momosa, Takhel Nambam Secretary Organization Laisam Krishna Sandra Kuman, Secretary Publicity Haisnam, Foreign Mangang Singba, Amukogi, Maruiba, Tomikia Amadi, Kachin District United Clubs Organization, Kadukogi President Tingnam, Saubana Saruk Yaki, Amukogi Sagol Mateng, Pangbagi Throm Aduga Mari Lenana, Amukogi President Perizam Nando Luangna Pondo Kibada, Amukogi Foundation Degi Mangoinana, Lomi Simi, Singda, Ningtamaru Marang Sing, Parks and the Yentokpa, Mapam Kiada Free Eye, Kem Fang Toktuna, Lem Anok, Yentokpaga Loinana, Lamdam Sigi, Leshem, Nukshem Lakpadagi, Loinak Lava, Sagol, Yokatpa Amade, Sagol Kangzai, Gimasana, Yokanava, Sahi Karagi Mamangdagi, Honadana Luxury. Amukona Kachin District United Clubs Organization Amade Kachin District Polo Association ga khusramaduna sahi kharagi mamangdagi district amadi state level gi polo tournament kaya pangthoktuna lakli aikhoi Manipur gi khunai asi Manipur gi lanmi singna top mathauna maringjen utuna langam firan pairakhiba aduda poni sagol gi mateng yamna yauki aduna aikhoi miyamna poni sagol bu nuksina loina biduna yokhat pagal loina poni sagol gi si napam maru oina sagol kangjai asisu yokhatsi malemda pologi masana ihan hana hudokiba Manipurna makhatana pologi masana da atopa lebakna laksaba ngamdanaba honorsi hainasu fongdoki ningsinglaga akhoi hominner kiba khoi kaminer kiba akhoi yumda yokba sawo jegasu maruk oina loiner kiba adugumba akhoi gi luru dampam kya da kalakkiba lebaki thongdo wathok kya da thodang rokiba poni sewonse masi kannaba masing hengkana mohon nabada akoi punamaki thodang lobina si haiba wakhan sida akoi Election Commission of India na Republican Party of India RPI athwale bu Manipur da state party wena recognize tarokle su lokpa lomi symbol asina party asigi reserve symbol oina organi haina RPI athwale gi general secretary Maheshwar Thonaujam na phongdrokle wafam asi ngasi Kaisampat junction da leiba Mahak Masagi Miyum da Pangtokpa Pau Infam Amada Wafam Si Pondok Laduna Mahesh na hai ngasi ECI na masak khangbiduna RPI athwa lebu Manipur da state party wena recognize torokpa asimak nungaiba phawi masi khudimak RPI gi members singna achobu thodang loduna puksel sengna thabak tawgini haibada haimanba thokloi ECI dagi official se oina lakpa asimak thauna hen happy afaba thabak ama tausi haibada mang thana sangsinduna lakbani makha tanasu high command gi warul induna sahot nabagi manglomda sangsinbagi lambida saruk ya zauna yagani Manipur crisis ama hekta tholak matamda mang thana sangsinduna hojik thokleba lan ase matau kramna loisingani haiba khanaduna tangdu leitana lehanba haibasina ahanba khongthang oigani RPI athwale ase regional party ama oina work tawduna yakanba honagani RPI leiba ase miyam gini miyam na haiba miyam gi apambada thabak tawgani haiba wafamsu mahang phongdokki
ꯎꯠꯂꯝꯗ꯭ꯔꯕ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕ ꯎꯠꯂꯝꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕꯁꯤ ꯑꯣꯏꯊꯣꯛꯂꯝꯃꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯨꯔꯨꯝꯗꯨꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ RPIC ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯋꯥꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎꯅꯤ ꯍꯥꯏ ꯀꯃꯥꯟꯅ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎ ꯅꯠꯇꯦ ꯄ꯭ꯔꯖꯥꯒꯤ ꯈꯣꯜꯂꯥꯎꯅ ꯄ꯭ꯔꯖꯥꯒꯤ ꯑꯅꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯥꯕꯨ ꯃꯄꯥꯡꯒꯜ ꯀꯟꯅ ꯊꯝꯅꯕ ꯑꯃꯗꯤ ꯁꯦꯛꯁꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯃꯗꯤ ꯗꯥꯛꯇꯔ ꯑꯃꯛꯁꯝ ꯅꯤꯇꯥ ꯗꯦꯕꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯦꯁꯊꯦꯇꯤꯛ ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛꯅ ꯁꯤꯟꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯐ꯭ꯔꯤ ꯗꯦꯟꯇꯦꯜ ꯆꯦꯛꯑꯞ ꯀꯦꯝꯞ ꯑꯃ ꯉꯁꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯕ꯭ꯔꯍꯟꯄꯨꯔꯗ ꯂꯩꯕ ꯌꯨꯠ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥ ꯆꯦꯛꯑꯞ ꯇꯧꯕ ꯂꯥꯛꯈꯤ ꯂꯣꯏꯅꯅ ꯑꯦꯁꯊꯦꯇꯤक डेंटल क्लिनिक की ऑफिशियल थवाई यावना मियोइबा अखोइगी याबु मतौ क्रमना सेक्शन थमगनी हाइबना जिंगबा कया चेकअप लाखिबा मियामदा पाउदम पिखि लोइना प्री डेंटल चेकअप कैंप अदुगा मरी लेना एस्थेटिक डेंटल क्लिनिक की प्रोप्राइटर निथौजम सिंखैना फोंदोखिबदा लैखिद्रबा आइगी लोइनबी डॉक्टर अमुक्सम नितागी मिंगदा या चेकअप तौगे थ्रोमसी पांगथोकपनी अमदी मतौक्रमना याबु प्रोटेक्शन तौगनी हाइबसी मियामदा अवेयरनेस अमा पिनिंगबदगी हाइरबा कैंपसी पांगथोकपनी लोइना मसिदा हिदाक लांगथक कयामसु लेमना पिजरी हाइके Linda Folk and Classical Academy, a dance institute come performing unit Namapal Soram Lekai Dalaiba unit Asigi Makhada Numit Kunni Subna Satharakpa winter workshop on Manipur dance ngasi Jawaharlal Nehru Manipur Dance Academy gi auditorium da loisin khrei workshop loisin magi throm aduda lai harau jagoi anum jagoi mao madi kabui jagoi utkhibga loinana Department of Art and Culture gi deputy director G Dharmaraj Sharma State Kala Academy awardee Lamabam Gajendra Amadi Manipur University की डिपार्टमेंट ऑफ डांस की म्यूजिक की असिस्टेंट प्रोफेसर अधिकारी मयोम राधामणिना अथोइबा मिथुंग लेंसिंग वैना सरुक याखी थरम अदुगा मरी लेना लिंडा फोक एंड क्लासिकल एकेडमी की फाउंडर अरिबम राशेश्वरीना फोंदोखिबदा सही खुदिंगी स्कूल सुटी थाबा मतम मरु वैना कालन सुटी अमदी निंगथम सुटी मनुंगदा आंगांग सिंगु लेमना कल्चर तंबिबा वजागुरु सिंगदा करमना थवलोन उत्कदगे हाइबन सिंगबा सिंग ताकपी तंबिबगी पांडमदा वर्कशॉप असी पांगथोकपनी अदुमैनम इंस्टीट्यूट असिदा हौजिक हौजिक छात्र सहम हेना तमली अमदे इंस्टीट्यूट असिदगी छात्र लिसिंग अनि हेना ममांगदा माइ पाकना पुथोखरे हाइनसु फोंदोखि All Manipur Muslim Organizations Coordinating Committee अमकोकना परिंग नाइना सत्रबा खुनाई असिबु मसंग थोकपा खुनाई अमा ओहेनबा होनबदा खुन खुनगी अचौब थौदांग कया लैबना मरम ओरगा अमदे इरमदम असि गी कासिन कोया यौना थबक थौरम कया पांगथोकपदा खुदोंग सानबा हौखिबा सही कयादगी यूनिट हांगबगी खोंजंग संक्शन लपगी मनुंग सन्ना ngasi अमकोक पाविटेक यूनिट हांगदोकपगी थौरम अमा अमकोक हेडक्वार्टर की प्रेसिडेंट SM जलाना थौरम मपु ओइदना पाविटेक ओल्मा ई वेलफेयर एसोसिएशन बिल्डिंग द असंबा थरम अमगलोइना हांगदोखरे ngasi थरम अदुगा मरी लेना अमकोक हेडक्वार्टर की प्रेसिडेंट SM जलाना इरम द मसिगी पुवारी की थदोकियादा पांगना लौखिबा थौदांगी मतंगदा वाफम कयामरुम थमखि मांगना मखा तादुना इरम मसिदा कम्युनिटी पॉलिटिक्स तौबा लेपिदुना करम हाइना इरम द मसि कनगदगे हाइबरोमदा कोक सुंगसिन मिनसि हाइनसु थमखि लोइना पांगल खुनाइना पांगल आइडेंटिटी की दमकता लौरंबा थौदांग अदु हौजिकी मिरोलनसु थौदांग लौरी पांगलना केदोंगेदसु पांगल की नाट कल्चर आइडेंटिटी दा कॉम्प्रोमाइज तौरोय तौसु तौत्री मरम अदुना पांगल सिंगु अटोप कम्युनिटी ना मिसलेट तौबा खुदक लेपियु अमदी धर्मदा खुद थिंजिनबगी थौंग हंदक मरक खरा कन्न तौरकलिबसी लेपियु मखा ताना असिगुंबा वाफम थौदोक थोलकपा तारगदी अचौबा इहु लाकनबा सिनबनी हाइना लौगनी धर्म अमना अमगी इज्जत तौनबा हाइबसी मियोबगी मचनी काउफदब फै हौजिक मरु ओइबसी कलेक्टिवली वर्क तौदुना कमन एनिमी थेंगनबगी मतम असि हेक हेक काउथोकपा याउनरपसी यामना लाइबक थीबनी हाइनसु महांगना मखा ताना फोंदोखि उरिपोक अपुनबा लुप अमदी उरिपोक नुपी अपुनबा सिंग मखादा जिरबाम की बोरोपेकरा पुलिस स्टेशन की मनुंग सन लैबा
जुकाधोरदा अंगांग अहुम अमदी नुपी अहुम पुन्ना मियोय तरुपु मार कुकी जो टेररिस्ट सिंगना फार मतुंग नुक्सी हैतना हाटखिबा अदुबु अदुदा सेनब सिंग फादना हकप सेराक पीदि फावबा संगसिलकपा खुथांग सरा हेनबगी खोंजंग ngasiga thana numit yankhai gi nipani sure mihat pana maning tamna lerega aikhoi misam miam kamdona hingadoribano haiba wahang asi pahum miam na ngairi nupi angang hatpa mihat pasing phabiu amadi nupi angang pharga hatkhiba aduda sagatliba kukijo organization punamaksu lona yadaba organization singni haina lauthokpiu haiba dabi asi lengak na tabi driba phawba khongjang asi lep खिरोय हाइना उरिपोक अपुन बल्लुप अमदि उरिपोक नुपी अपुन बल्लुप ना लुप की माइके दगी फोंगदोकली उरिपोक कांटिन क्रॉसिंग दा सथरिबा नुमित यांखै gi निपान नि सुरकलबा खुथांग सरा हेनबगी अदुदा लंबोय खोनाखोंग UFLC क्लब अमदि लंबोय खोनाखोंग अपुनबा मैरा पाइबी लुप YMMYC यामबेम लेकाय क्लब अमदि मैरा पाइबी अमसुंग IWC खुमनथेम लेकाय क्लब अमदि मैरा पाइबी सिंगना सरुक याखी लॉस एंजलिस दा साग लेवल नमई असिदा सिखिबा मिगी मसिंग तराग तरुक यौख्रे मदुग मनुंग दा मंगाना पेलिसेड्स फायर जोन दगिनी अदुगा त्रामाथोइना इटोन फायर जोन दगिनी हाइरी यामना साउना पाक्सन साग लेवल लमई पेलिसेड्स फायर असि अवांग नोंपुक रोमदा संद्रोकली साउथर्न कैलिफोर्निया की थंगनबा ब्रैंडफूड अमसुंग बेल ईयर रोमदसु नौना संद्रोकली लमई अदुना लॉस एंजलिस की मफम कयादा युम कया मंगन तहनख्रे लमई साकबा अदु अकनबा नुक्सिना हेना पाक्सना संद्रोकली फायर फाइटर्स सिंगना लमई अजफी कन मुथनबा कन होनरी हाइरे Indian Space Research Organization ISRO na ngasi pongnokhibda trial attempt da SpaceX satellite SDX-01 Sager amasung SDX-02 target meter ohumgi manungda naksinar le spacecraft asi safe distance da halakle trial asida meter tranga yongna naksinaki matungda meter ohum yauki spacecraft sing ado safe distance roklabani na samjinabagi thabak adu taunaba analyzing tawrgani haina phongdukhibaga loinana satellite ani adugi photo sing amasung video sing agency na thadroki hokhiba chayol dadi satellite ani adugi lapnaribadu thajabagi wangda leibadagi ningba kaibagi doxing experiment ki matam yaithoki SpaceX docking experiment tawagi numit January 9 orambani adubu mathangi numit January 8 yaithoktuna lakhibani hairi sanabagi pauda international MMA champion Thonawjam Bambamna Thailand gi Bangkok ta pangthokhiba Thailand fighting championship TFC 10 gi champion oire ngarang sanaki final match amada India gi mehut sinduna Bambamna mahaki lamba oikhiba Thanapon Ratnawangbu first round da technical knockout ta maithiba pidna championship adugi winner oibangamki championship asida Kori mayum ningthemna coach Joysan warang themna manager aduga Chingambam Sana Henba Maitena team Masibu lit tawduna India gi mihut silubani haire Thaski Trama Prabhav Satagaba trying to issue Yumnam Rashmani Memorial Invitation under 15 Voice Amadi Women's Open 7A Side Case Prize Hockey Tournament 2024-25 Nasi Komtha Ahalupta Leiba Ibudo Margin Ground Hodokre Manipur Hockey gi miyeng makhada YCCIC Komtha Ahalupna Senduna Pangthokpa Tournament Hodokpagi Nupa Kalupki Sanakiba match da Seo Sinjamaina YCCICA Komtha Ahalupu Panjaltra Nithoi Marida Maiti Peki Loinana Nupigi Kalupta YCCIA Komtha Ahalupna TWC Tawung Khokpu Mapan Marida Maitiba Peki Tournament asida nupa kanglupta punna tim mapan amadi nupi kanglupta apunba tim tarukna saruk yari hairi Mata Panthoibi Association MPA Thonawjam Sinduna Thonawjam Playground Sathariba second Ima Panthoibi Open Football Tournament ki ngasi sanikiba match adu Virat FC Kaksin Kuno amadi Pumlan FC Tokpsing Adigi Marakta sanaki match adu da tim animakna apiba
पंजल अने चंदुना थोइनब ngam पेनाल्टी की काउनबदा विराट एफसी ना पुमनेन एफसी बु पंजल निपान तरेता माइथीबा पीके हजिक अरोइबदा मरोइ पाउ अमुन पिजरी गवर्नमेंट असिना तौरिबा थबक सिंग असिदा सोयब लेबदी असोयबदु पुथोक्तुना ताकलबदी लेंगा असि थादोकसगे हाइना चीफ मिनिस्टर एन बिरेना हाइक्रे लाइब्रेरी एंड इंफॉर्मेशन सेंटर कक्सिंग ना स्टेट की थाक पांगथोपा मैथमेटिक्स इंग्लिश साइंस अमदी सोशल साइंस सिंगी सब्जेक्ट सिंगी कंपटीशन दा मकोंग मतंग तारकपसिंदा मना यंथोखरे युमसारोल इंटरप्राइजेस ना पुथोपा आयोडाइज सॉल्ट मणिपुर की मरोइबा कैथेल सिंग यंथोखरे लोइनना लॉस एंजलिस ता लमई साकपुद सिखिबा मिगी मसिंग तरागा तरुक सुखरे ngasi yoinadi image problem sandok sabak matang asel lojere myam amukana khurumjari